ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯡꯖꯦꯜꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯀꯥꯔꯛꯂꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯍꯥꯏꯕꯗꯤ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯑꯗꯣ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯍꯥꯛ ꯈꯔꯤ ꯂꯧꯕꯨꯛꯇ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯩꯐꯥꯔꯦꯜ ꯂꯥꯛꯂꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯀꯩꯐꯥꯔꯦꯜꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯦ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ ꯑꯉꯝꯕꯅꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯡꯖꯦꯜꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯕꯨ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯤ ꯁꯣꯝꯗ ꯂꯤꯡꯖꯦꯜꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯥꯎ ꯊꯥꯔꯛꯄꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯗ ꯄꯥꯎ ꯑꯗꯣ ꯌꯧꯔꯛꯂꯦ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯂꯤꯡꯖꯦꯜꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯁꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ 10 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤ ꯅꯣꯡꯃꯪꯉꯤ ꯄꯨꯡ ꯃꯝꯃꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯅꯥ ꯈꯪꯈꯤꯅꯤ ꯎꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯤꯡꯖꯦꯜꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯂꯤꯡꯖꯦꯜꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯀꯩꯐꯥꯔꯦꯜꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯀꯩꯐꯥꯔꯦꯜꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯤꯡꯖꯦꯜꯗꯣ ꯀꯔꯤ ꯇꯧꯔꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯀꯅꯥꯒ ꯄꯨꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯟꯅꯕ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯈꯤꯕꯗꯒꯤ ꯀꯩꯐꯥꯔꯦꯜꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯩꯐꯥꯔꯦꯜ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯁꯣꯝꯗꯗꯤ ꯂꯤꯡꯖꯦꯜꯗꯣ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯎꯅꯁꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯒ ꯂꯤꯡꯖꯦꯜꯒ ꯎꯅꯔꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯌꯥꯗꯦ ꯏꯆꯟ ꯅꯨꯄꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯂꯩꯔꯤꯕꯁꯤꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯀꯗꯥꯏꯗ ꯂꯣꯠꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯩꯔꯒ ꯆꯦꯟ ꯆꯣꯡꯂꯦ ꯍꯥꯏꯔꯕꯗꯤ ꯆꯦꯜꯂꯨꯔꯕ ꯂꯨꯍꯣꯡꯂꯒꯗꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯩꯐꯥꯔꯦꯜꯅ ꯂꯧꯕ ꯄꯥꯝꯕ ꯄꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯛꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟ ꯆꯣꯡꯕꯗ ꯑꯣꯏꯅ ꯑꯣꯟꯊꯔꯁꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯪꯒꯤꯗꯤ ꯏꯃꯥꯁꯨ ꯂꯩꯔꯤꯕꯅꯤ ꯏꯃꯥꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯂꯤꯡꯖꯦꯜꯁꯨ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯩꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯦꯜꯂꯛꯄ ꯑꯣꯏꯅ ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯀꯩꯐꯥꯔꯦꯜ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯌꯧꯔꯨꯔꯤ ꯍꯥꯏꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗꯁꯨ ꯌꯧꯔꯨꯔꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯦ ꯎꯗꯦ ꯂꯩꯇꯦ ꯍꯥꯏꯔꯛꯂꯕꯗ ꯃꯈꯣꯏꯅ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯔꯛꯄꯗ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯂꯧꯕꯨꯛꯀꯤ ꯃꯄꯥꯟꯗ ꯂꯩꯕ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏꯗ ꯊꯦꯡꯅꯔꯦ ꯃꯈꯣꯏꯁꯨ ꯂꯣꯠꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝ ꯆꯪꯗꯨꯅ ꯊꯤꯔꯛꯄꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯣꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯧꯕꯨꯛ ꯐꯥꯎꯔꯒ ꯆꯦꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯃꯩꯅꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯩꯅꯝ ꯑꯃ ꯂꯧꯔꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯟ ꯅꯊꯧ ꯅꯥꯕ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗꯀꯣ ꯌꯥꯝꯅ ꯐꯔꯦ ꯅꯍꯥꯛꯅ ꯂꯤꯡꯖꯦꯜ ꯑꯁꯤ ꯂꯧꯊꯣꯔꯛꯂꯕꯅꯤꯅ ꯑꯩꯗꯤ ꯂꯥꯛꯂꯤꯕ 14ꯅꯤ ꯄꯥꯟꯕ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯅꯕ ꯌꯨꯝꯗ ꯄꯨꯔꯒꯦ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯍꯜꯂꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨ ꯏꯇꯥꯎꯅ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯃꯇꯝ ꯉꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ
ꯂꯤꯡꯖꯦꯜꯁꯤ ꯑꯩꯒꯤ ꯃꯣꯡꯕꯩꯔꯥꯟꯖꯥꯏꯗ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯇꯥꯎꯅ ꯃꯍꯥꯛꯄꯨ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ 7 ꯁꯦꯟꯖꯥ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯅꯌꯨꯝꯗꯣꯝꯗ ꯍꯜꯋꯥꯏꯔꯣꯅꯦꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯂꯩꯔꯥꯡ ꯁꯤꯡꯌꯦꯟꯅꯁꯨ ꯃꯁꯤꯕꯨ ꯀꯝꯗꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯄꯤꯒꯗꯧꯔꯤꯕꯅꯣ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯥꯄꯗ ꯆꯤꯟꯒꯦ ꯈꯟꯅ ꯍꯦꯛꯂꯛꯈ꯭ꯔꯕ ꯂꯩꯔꯥꯡꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥ ꯑꯩ ꯉꯁꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯃꯤꯟꯅꯈ꯭ꯔꯕꯅꯤ ꯂꯤꯡꯖꯦꯜꯅ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯕꯤꯔꯛꯂꯕꯗꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯤꯡꯖꯦꯜꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯀꯠꯊꯣꯛꯆꯕ ꯉꯝꯖꯔꯣꯏ ꯋꯥꯐꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜ ꯌꯥꯝꯅ ꯁꯥꯎꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯌꯦꯡꯉꯤ ꯃꯗꯨꯒ ꯂꯤꯡꯖꯦꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯤꯡꯖꯦꯜ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯗꯨꯒꯤꯗꯃꯛ ꯈꯜꯂꯒ ꯃꯨꯟꯅ ꯈꯜꯂꯒ ꯈꯨꯝꯃꯨ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯑꯃꯗꯤ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇꯃꯛ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯇꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯐꯪꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯄꯤꯔꯔꯣꯏ ꯀꯩꯐꯥꯔꯦꯜꯗꯣ ꯋꯥ ꯉꯥꯡꯂꯝꯗ꯭ꯔꯦ ꯐꯠ ꯑꯣꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯅꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯁꯠ ꯁꯠꯇꯣꯔꯛꯏ ꯑꯗꯨꯒ ꯐꯔꯦ ꯑꯩꯅ ꯍꯥꯏꯕ ꯃꯌꯥꯗ꯭ꯔꯕꯅꯤ나 ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯅꯨꯄꯥ ꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯅꯨꯄꯥ ꯃꯆꯥ ꯄꯥꯡꯒꯜ ꯆꯥꯡ ꯌꯦꯡꯅꯔꯒꯦ ꯑꯩ ꯀꯅꯥꯔꯩ ꯅꯣꯡꯗ꯭ꯔꯦꯟꯗꯁꯨ ꯈꯨꯠꯁꯨ ꯊꯥꯡ ꯑꯃ ꯄꯤꯌꯨ ꯑꯁꯨꯝꯅ ꯈꯨꯠꯁꯨ ꯊꯥꯡ ꯑꯃ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜꯅ ꯅꯣꯡꯗ꯭ꯔꯦꯟ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯆꯥꯏꯅꯕ ꯇꯥꯔꯦ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯂꯤꯡꯖꯦꯜꯕꯨ ꯅꯪꯅ ꯄꯨꯖꯈꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯈꯨꯠꯇ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯣꯏꯔꯕꯗꯤ ꯂꯤꯡꯖꯦꯜꯕꯨ ꯑꯩꯒꯤ ꯄꯨꯈꯤꯕ ꯑꯁꯤꯗ ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯌꯥꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯀꯩꯐꯥꯔꯦꯜ ꯌꯥꯝꯅ ꯀꯟꯅ ꯆꯥꯏꯅꯔꯛꯂꯤ ꯑꯁꯨꯝꯅ ꯑꯉꯝꯕ ꯊꯥꯡ ꯌꯥꯅꯔꯛꯄ ꯆꯥꯏꯅꯔꯛꯄ ꯑꯁꯤꯗ ꯀꯩꯐꯥꯔꯦꯜꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯇꯞꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯤ ꯃꯔꯝꯗꯤ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯅꯣꯡꯐꯨ ꯉꯥꯟꯕ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯁꯨꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯀꯩꯐꯥꯔꯦꯜꯗꯤ ꯊꯥꯡ ꯇꯥꯗ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯔꯤꯠ ꯁꯔꯥꯛ ꯇꯥꯒꯤ ꯇꯥꯔꯣꯟ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤ ꯈꯪꯕꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯂꯥꯟꯁꯤꯡꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯩꯐꯥꯔꯦꯜꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯀꯣꯟꯈꯠꯇꯨꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯀꯩꯐꯥꯔꯦꯜꯅ ꯅꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯌꯥꯏꯕꯤ ꯑꯁꯤ ꯃꯥꯡꯖꯔꯦ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯃꯥꯡꯂꯝꯂꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯆꯥ ꯆꯥꯡ ꯌꯦꯡꯅꯕꯗ ꯃꯍꯥꯛ ꯃꯥꯏꯊꯤꯔꯦ ꯃꯁꯤꯗ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯔꯤꯕ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯗ꯭ꯔꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯒꯗꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤꯗꯃꯛ ꯀꯞꯂꯤꯕꯗꯣ ꯄꯥꯝꯃꯨꯏ ꯂꯥꯎ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯩꯐꯥꯔꯦꯜꯅ ꯂꯤꯡꯖꯦꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯀꯩꯐꯥꯔꯦꯜꯒꯤ ꯃꯃꯥꯏꯗ ꯌꯥꯟꯈ꯭ꯔꯤ ꯊꯥꯡꯗꯣꯟ ꯑꯗꯨꯅ ꯈꯦꯠꯄꯗ ꯀꯩꯐꯥꯔꯦꯜꯒꯤ ꯃꯃꯥꯏ ꯑꯗꯣ ꯏꯅ ꯑꯣꯔꯣ ꯁꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯩꯐꯥꯔꯦꯜ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯍꯥꯏꯕꯗꯤ ꯃꯁꯥ ꯑꯗꯣ ꯕꯪ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯈꯨꯗꯛꯇ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯃꯈꯨꯠ ꯃꯈꯣꯡ ꯃꯀꯛ ꯀꯛꯊꯠꯇꯨꯅ ꯊꯅꯝꯂꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯔꯤ ꯃꯇꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯍꯧꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯤ ꯑꯗꯨꯒ ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯂꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯉꯔꯥꯡ ꯀꯩꯐꯥꯔꯦꯜꯒꯤ ꯀꯥꯡꯕꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯈ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯃꯕꯨꯡꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ ꯇꯧꯔꯝꯂꯤꯕ ꯃꯤꯍꯥꯠ ꯑꯗꯨꯗꯤ
ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯪꯒꯣꯏꯈ꯭ꯔꯕ ꯃꯤꯍꯨꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯀꯩꯐꯥꯔꯦꯜꯅ ꯂꯤꯡꯖꯦꯜꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯅ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯂꯤꯡꯖꯦꯜꯒꯤꯅ ꯀꯩꯐꯥꯔꯦꯜꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧꯗꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯂꯣꯏꯈ꯭ꯔꯤ, ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ, ꯑꯗꯨꯒ ꯂꯤꯡꯖꯦꯜꯁꯨ ꯀꯩꯐꯥꯔꯦꯜꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯈꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯁꯨ ꯂꯥꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯕꯗ ꯂꯤꯡꯖꯦꯜ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜ ꯀꯩꯐꯥꯔꯦꯜꯗ ꯂꯨꯍꯣꯡꯂꯕꯅꯤꯅ ꯃꯍꯥꯛꯀꯤꯁꯨ ꯃꯅꯥꯏ ꯃꯁꯜ ꯂꯩꯔꯦ꯫ ꯂꯤꯡꯖꯦꯜꯅ ꯍꯧꯖꯤꯛꯇꯤ ꯏꯄꯥꯝ ꯂꯝꯗꯝꯗ ꯏꯃꯥꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯖꯔꯨꯒꯦ, ꯑꯩꯒꯤ ꯌꯨꯝꯗ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ, ꯃꯗꯣ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟ ꯈꯝꯖꯤꯟꯕ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯨꯝꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯀꯩꯐꯥꯔꯦꯜꯗ ꯍꯥꯏꯔꯤ꯫ ꯀꯩꯐꯥꯔꯦꯜ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯂꯤꯡꯖꯦꯜꯕꯨ ꯁꯦꯟꯅꯍꯜꯂꯒ ꯆꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯤ ꯂꯤꯡꯖꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯃꯌꯨꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗꯣ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯃꯥꯡꯒꯣꯜꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯕꯨ ꯎꯕꯃꯛꯇꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨ ꯂꯤꯡꯖꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯑꯃ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯥꯝꯅ ꯂꯨꯅ ꯁꯥꯅꯈꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ, ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ, ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯊꯣꯔꯛꯂꯦ꯫ ꯂꯤꯡꯖꯦꯜꯅ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤꯗ ꯅꯤꯡꯊꯤꯅ ꯂꯩꯌꯨ, ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯇꯐꯥ ꯇꯥꯍꯥꯒꯅꯨ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯂꯤꯡꯖꯦꯜꯅ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯅꯨꯡ ꯁꯥꯠꯄꯤ ꯀꯞꯇꯨꯅ ꯌꯦꯡꯖꯍꯧꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯍꯧꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯀꯔꯤꯅꯣ ꯊꯕꯛꯈꯔ ꯇꯧꯔꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯩꯍꯧꯔꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯄꯥꯟꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯨ, ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯒ ꯆꯪꯈꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥꯅ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯂꯤꯡꯖꯦꯜ ꯏꯃꯨꯡ ꯑꯗꯨꯃꯛꯇꯗ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯃꯛ ꯀꯩꯐꯥꯔꯦꯜꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗ ꯀꯩꯐꯥꯔꯦꯜ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯂꯤ꯫ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯎꯔꯕꯗ ꯀꯩꯐꯥꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯀꯩꯐꯥꯔꯦꯜ ꯃꯍꯥꯛꯀꯤꯁꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯤꯡꯖꯦꯜꯗꯣ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯩꯐꯥꯔꯦꯜ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯛꯅ ꯁꯛꯅꯔꯝꯕ ꯁꯣꯟꯅꯔꯝꯕ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ ꯆꯤꯟꯊꯣꯛ ꯃꯌꯥꯝ ꯑꯗꯣ ꯇꯞꯅ ꯑꯗꯨꯃꯛ ꯐꯈ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯑꯍꯟꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯔꯥꯅꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯚꯥꯔꯦꯜꯕꯨ ꯃꯥꯡꯍꯟꯅꯅꯕ ꯇꯥꯛꯍꯟꯅꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯤꯚꯥꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯀꯩꯐꯥꯔꯦꯜ ꯃꯈꯣꯏ ꯑꯅꯤꯁꯦ ꯁꯨꯡꯌꯥ ꯌꯥꯅꯗꯦ꯫ ꯕꯤꯚꯥꯔꯦꯜꯅ ꯂꯩꯔꯤꯕ ꯂꯥꯏꯔ ꯑꯅꯪꯁꯤꯡꯗ ꯃꯇꯦꯡ ꯇꯧꯕ ꯑꯃꯗꯤ ꯑꯁꯣꯟ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅꯇ ꯂꯩ꯫ ꯑꯗꯨꯒ ꯀꯩꯐꯥꯔꯦꯜꯗꯤ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯨꯕꯗ ꯃꯥꯡꯒꯣꯜ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯜꯂꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯅꯤꯔꯛꯂꯕꯁꯨ ꯊꯤꯅ ꯆꯩꯗꯨꯅ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯒ ꯀꯔꯤꯁꯨ ꯃꯇꯦꯡ ꯐꯪꯍꯟꯗꯅ ꯊꯥꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯤꯚꯥꯔꯦꯜꯅ ꯀꯩꯐꯥꯔꯦꯜꯗ ꯆꯩꯕ ꯊꯥꯡꯕ ꯇꯧꯔꯕꯁꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ, ꯑꯣꯟꯈꯠꯇꯨꯅ ꯑꯗꯨꯝ ꯕꯤꯚꯥꯔꯦꯜꯗ ꯆꯩꯔꯤꯕꯅꯤ, ꯅꯪꯒꯤꯁꯨ ꯅꯪꯅ ꯊꯣꯛꯄ ꯍꯤꯡꯉꯨ ꯍꯥꯏꯗꯨꯅ꯫ ꯃꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫
नुमित्से यामना वोमसांगनै नोंग तागदोरिबा माले अदुबु थाबलदि मयेक सेंगना फरी मतम मसिदा रानी अहल के मचानुपा बिभारेल सना कुनुंगी अकोइबदा लैदुना थाबलगी मंगालबु येंदुना लैरी मतम मसिददी सना कुनुंगी चावरबा माइबा माइबी सिंग लैदनबा संगलेन संसांगसु लैरबनी मतम मसिदा बिभारेल हाइबदी रानी अहल के मचानुपादो कुनुंगी लैकोल लोमदा थाबलगी मंगाल न फुबदा नुक्सितनगा सिटपगा लोरोय लोरोय नोमली नोमली हौरिबा हैरांग लैरांग सिंग अदु उरुबदा नुंगोल अदुना अदोमदा वना लाक्ली लैकोल अदुगी अकोइबदा ngak सेलिबा मनाय मसल सिंग चेक्सिनना लैरिबनी मतम मसिदा इखंग खंगौदना बिभारेलगी मसादा करिगुमा साहुम म लाक्ली बिभारेलना यामना चेक्सिनना कराइदगिनो करिगुम्बा म थोलरगनी हाइबगी साहुम म अइंगोंदा लाक्लिबसिबो हाइदुना लैदुना येंगक्ली अदुमना महांगना येंगक्पदा कोनुंगी असुप्पा नरक मुंगसोंग हाइकोल लैकोन उपाल उपाल मरक अदुदा कनागुम्बा फिमु सेटपा अमा लुमलगा लैरिबदो बिभारेलना उरी मदु उबदा बिभारेलना हस कनानो कनागुम्बा मा आइखोइदा लंदारकनबगी थौरांग तौदुना लैरेना मासी खंगसिन उसिनदब सारगा नमदुना फागे असुमना बिभारेलना खल्लगा महाना हौजिक उरिबा अदुगी अदोम लोमदा थाबलगी मंगालदा इसै सक्तुना करिसु खंदब सादुना सुम चंगसेलक्ली मतम मरुदा फिमु सेटपा ममाई खुंबा मुसिमुना उगी मरुमदा लुमलिबदो हौजिक बिभारेलना महाके माइकैरोमदा सुम चंगसेलक्पदुदा फन फन अमदगी अमदा चोंगदुना पाक्थदुना चेनख्री बिभारेलसु चेनख्रे हाइबा खंगबदगी खुदुक थादुना तानरई अदुबु मफम मरांग अदुमक खंगखिद्री अदुमक मांगख्रे बिभारेल अच्छा लाक्सैदा कराई तानाबु चेनख्रवा हाई सिंगनबु लोटखिदा कोनुंग असिदा करिगुम्बा खरदि सोयदनमकि थोलक्लगनी हाइबसि अइगी थाजबनी हायेंगमक इमा माइबिगी मनाक्ता चतुना करी करम तोरुपनो सना कुनुंग करी लाल लाकदबनो हाइबदो सबाव लंबावगी मतांग हंगलुके खंगनी असुमना बिभारेल मनाक अदुदा ngahakang lepluduna leiringai ikhang khanghauduna machin tumlaba tenjai ama mahaki maikai tamna pairakpagi sawum phangbada sat pakthabadadi manakta leiribu u aduda jungduna leiri hojikti bibarel do maikai kromdagi no hadri jinglingai amukasu tenjai ama pairakpadudagidi amama maraktagi tawrakpa thabak oibana mahak khudong thigini haip khangbadagi mafam madu thadoktuna chenthoraklei असमना सेंथोखिबदगिदी थाबलगी मंगालदा लेप्तुना लेरी बिभारेलदो बिभारेलना नरक मोंगसोंग हाइकोल लैकोनगी उमंग अदुगी नाकलदा लेरिबा उमंग वामंग सिंग कोनुंग अदुगी अकोइबदा लेरिबा सिंग अदुदा कुइना येंगमलगा महाक मफम मरदो थादोक्तुना सटख्री अदुबु तेंजै अदुगी मखाताना अमु हन्ना कापलखिद्री मसिगी मतुंग बिभारेल महाकी का यौरबदा पोथा अदुना लेरी अदुगा तरोक्लिबदुबु कनानो हाइदुना वखल खल्लिबनी अदुगा मरोमदा महाना लेपलगा लेरिङैदा पाइरखिबा तेंजै मरु खुदिमक मंगोदा अमत पानखिरी अदुगी महुत्ता उदा लोइनमुक पानखिबा ngaktani मदुना ताकपति अतमना महाकु हालगे याउना कापलकपा नति महाकु किहन्दुना मफम मदु थादोक्तुना चेनखिनबा तौरकपनि हाइबसे खंख्रे मसिगी मतुंग बिभारेल वखल खल्लगा लेरिङै लानमी मयाम अमा क्वेश्चन चेनबा लांगनबगी मखोल तारकपदा बिभारेल फुगगुतुना हाय करी करी तौरे हाइदुना हंगई मथामरुदा मनायमना मजाइबुंगो असोम थंबा नाकल लोमदा हुरानबा चंगी हाइदुना मयाम चेनरिबसिनी हुरानबदुदि फाबा नंगहौद्रि चेनख्रे फिमु सेटपनी ओथोंना हाइसिंख्रबा मखुत्ता मतिक साबा खुसु खुलाई पाइरगा लाक्लम्बनी हुरानबा लाक्लिब्रा नत्रगना कनागुम्बा मबु हाटपा लाक्लम्लिब्रा खंग्रे ओ अदुगी वरे आइनसु अदुगुम्बा मा मनंगलोमदा उरम्बनी सोम थंगो मनिंगलोम सिपुमम ममी नुंगाइती हायेंगदी मैजाव थादुना मैनम थानगदबनिको फगनी मजाइबुंगो ओ यारे यारे चलो चलो नथौ तौजरुरो थिदुंगनबा तौ असुमना हाइबदगी मनायदो तफिंग तफिंग चेटख्री बिभारेल दो अमुक मागी कादा लाक्तुना ममागी मनाक्ता चंगसिलक्ली मतम मरुदा ममाना हाय
ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ ꯏꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯥꯜꯂꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯄꯣꯠ ꯍꯨꯔꯥꯟꯕ ꯂꯥꯛꯄꯅꯦꯁꯨ ꯍꯥꯏ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯄ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯃꯥ ꯍꯥꯏ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯅ ꯇꯧꯈꯤꯕ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯤꯅꯔꯤꯕꯅꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯐꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯔꯤꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅꯤ ꯉꯝꯃꯤ ꯍꯥꯏꯗꯅꯁꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯂꯩꯔꯣꯏꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯏꯃꯥ ꯄꯣꯊꯥꯕꯤꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯕꯥꯔꯦꯜ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯕꯤꯕꯥꯔꯦꯜ ꯂꯣꯡꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ